ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯃꯃꯥꯡꯗ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯔꯔ ꯁ꯭ꯇꯣꯔꯤ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ ꯑꯔꯣꯏꯕ ꯇꯥꯡꯀꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯃꯃꯥꯡꯒꯤ ꯇꯥꯡꯀꯛꯇ ꯃꯌꯥꯝꯅ ꯇꯥꯕꯤꯈ꯭ꯔꯦ ꯑꯃꯥꯏꯕ ꯖꯤꯇꯟꯖꯤꯠꯅ ꯑꯍꯤꯡ ꯑꯃꯗ ꯅꯣꯡꯌꯥꯏꯗ ꯊꯥꯈꯤꯕ ꯂꯥꯏ ꯑꯗꯣ ꯂꯣꯏꯁꯤꯟꯅꯅꯕ ꯍꯣꯠꯅꯕꯗ ꯆꯐꯨ ꯑꯃ ꯊꯦꯡꯅꯈꯤꯕ ꯑꯃꯗꯤ ꯅꯣꯡꯌꯥꯏ ꯍꯣꯏꯒꯤ ꯀꯥꯡꯕꯨꯅ ꯃꯈꯣꯏꯒꯤ ꯊꯕꯛ ꯑꯗꯨ ꯃꯥꯏ ꯄꯥꯛꯄꯒꯤ ꯆꯥꯛ ꯆꯥꯅꯈꯤꯕ ꯑꯃꯗꯤ ꯑꯃꯥꯏꯕ ꯖꯤꯇꯟꯖꯤꯠꯀꯤ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯨꯗ ꯊꯥꯕꯜ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯁꯤꯈꯤꯕ ꯑꯃꯗꯤ ꯊꯥꯕꯜꯕꯨ ꯂꯩꯀꯠꯅꯔꯨꯕ ꯑꯃꯥꯏꯕ ꯁꯨꯕꯥꯁꯁꯨ ꯑꯅꯥ ꯂꯥꯏꯑꯣꯡ ꯈꯪꯗꯅ ꯅꯥꯈꯤꯕ ꯃꯗꯨꯗ ꯑꯃꯥꯏꯕ ꯖꯤꯇꯟꯖꯤꯠꯅ ꯁꯨꯕꯥꯁꯇ ꯑꯣꯛꯅꯔꯤꯕ ꯂꯥꯏ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯅꯅꯕ ꯐꯨꯔꯥ ꯃꯈꯣꯡꯗ ꯂꯥꯏ ꯈꯣꯏꯔꯝꯂꯤꯉꯩꯗ ꯆꯐꯨ ꯑꯃꯅ ꯇꯥꯟꯅꯔꯛꯄꯗꯒꯤ ꯃꯍꯥꯛꯅ ꯏꯃꯨꯡꯗ ꯆꯦꯟꯁꯤꯟꯈꯤꯕꯒꯤ ꯃꯇꯥꯡ ꯑꯗꯨ ꯃꯌꯥꯝꯅ ꯇꯥꯕꯤꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯁꯔꯨꯛꯇꯨ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯖꯤꯇꯟꯖꯤꯠꯅ ꯏꯄꯥ ꯄꯥꯈꯠꯅ ꯐꯃꯨꯡꯗ ꯇꯨꯃꯤꯟꯅ ꯍꯤꯞꯂꯒ ꯂꯩꯔꯤꯉꯩ ꯃꯥꯒꯤ ꯇꯨꯝꯐꯝ ꯀꯥ ꯑꯗꯨꯒꯤ ꯐꯃꯨꯡꯒ ꯇꯥꯏꯅꯕ ꯐꯛꯂꯥꯡ ꯑꯗꯨꯗ ꯗꯨꯡ ꯗꯨꯡ ꯊꯤꯜꯂꯛꯏ ꯑꯗꯨꯒ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯁꯤꯟꯅꯔꯒ ꯉꯥꯡꯕ ꯋꯥ ꯈꯔ ꯅꯥꯁꯣꯟꯅꯅ ꯇꯥꯈꯤ ꯃꯗꯨꯗ ꯑꯃꯥꯏꯕ ꯖꯤꯇꯟꯖꯤꯠꯅ ꯀꯔꯝꯅꯣ ꯑꯩꯕꯣ ꯑꯁꯨꯛ ꯁꯥꯊꯤꯕ ꯊꯕꯛ ꯑꯁꯤꯗꯤ ꯑꯩꯗꯤ ꯑꯃꯨꯛꯇꯁꯨ ꯊꯦꯡꯅꯗ꯭ꯔꯤ ꯀꯔꯤꯅꯣꯅꯦ ꯂꯨꯔ ꯂꯨꯔꯕ ꯀꯤꯔ ꯀꯤꯔꯕ ꯑꯁꯤꯕꯒꯤ ꯊꯋꯥꯏ ꯀꯌꯥ ꯀꯧꯗꯨꯅ ꯃꯤꯅꯥꯏꯒꯨꯝꯅ ꯁꯤꯖꯤꯟꯅꯔꯤꯕ ꯑꯩꯅ ngasi asuk yamna kiriba sibo karigino maram mamadi soidna leramgani magi nongyai haibaduna seranna yet thangbada leiba chafu adubu tawthu luraba chatlane ai hayeng nong hek nganbaga yengurage karigumba mana tawthok lamlabadi is ludorida aina di tawthok kanu haidana yamna kanna di sinnakhibani se phare नोंगालगा करीनो हाइबदो येंगलगे आसमना खल्लगा अमाइबा जितंजित्तो फिरुक खमजंदुना तुमख्रै सोमद्र नाकन अमदना नोंयाई होइदो चाक चाबा लोइदुना मखोइ नोंयाई होइगी फ्राम अदुदा तुमली मतम अदुदा नोंयाईगी मंगदा महाक शुक्लममलबा सावरा सावरबा उजाव उरेल कया हौबा उमंग अमदा लेपगा लैरी मदुदा महाकना खल्ली कराइदनो अइना लैरिबसिबो असुक मफम मसिदा अइना करिगी लाक्लिबा आसमना खल्लगा लैरिङै नोंयाईगी तुंगदगी नोंयाई हाइदुना कौरई खोंजल अदु ताबदा नोंयाईना तुंगदा इपु हाइना कौरगा सट लैथोरई मदुदा मागी मपु अतोन सनादो सैसु अमा पाइदुना अंगौबा मचुगी फैजोम सेलगा लेपगा लैरमी मदुदा नोंयाईना इपु नंगदि सिदा कमाइना लैरमिनो कुइरे अइगा इपुगा फमिन्नखिदबा फमसि लाओ इपु ai ningthem nangi matam yamna wali karai da none nang manung matam sa tan lakli basibo lao lao ipu thinbiramage nang na lakli lambi asidi ayeng ai koina taibang kumhai loidana punsi sintha loidana taibang haksang asiga nungsiraba thawai asiga kainaraba matam adutada lakadabani matungdi sida amuk khana lakanu ko hoi ipu अदु अइना हौजिक लैरिसे कराइदनो असि लेबाक्तरिपो मानिनि अदुबो नंग ngasi असि लेबाक्ति यौद्रि करिगुम्बा नहागना असि लेबाक जौख्रबति अमुक हन्ना हनबा यारारोय हनबा तारबसु ngangoलगा हल्लगनि फरे फरे लाओ असुमने नोंयाइदु मागे लैखिद्रबा मपु अदुना थिनबिरई मसिदगी मपु अदुना से सिदगिदी नंगसु युमदा चंख्रो आइसु हल्लगे को आसी हायरमलगा मपु अदो सटख्रै मतम अदुदा नोंयाइना मान लैरिबदु कदाइदनो हाइदुना येंबदा मखोइ लेकाइगी मंग अदुगी ममांग ओइरम्मी मसिदगी नोंयाइदु मिकप खंगथोक थोरई महाना मिकप थोरकपदा नोंगामफुंग तौरमली मदुदा नोंयाइना मागी ममानबा अनि अदुबु हौदोरई ममानबा अनिदुसु तारादुना हौगलक्ले अदुगा कईदौरगे हाइदुना हंगई मदुदा नोंयाइना नोंगाले अई युमदा चलगे आसी हायरमलगा महाक मयुम लोमदा लाई मतम मसुम हौखिबना नोंसु फजना ngaले सोमदा अमाइबा जितंजित्तो तुम हौगलगा ममाई ममितका ताद्रिङै फुरा अदोमदा परप परप लाई
ꯑꯗꯨꯒ ꯐꯨꯔꯥ ꯑꯗꯨꯒꯤ ꯌꯦꯠ ꯊꯪꯕ ꯃꯥꯏꯀꯩꯗ ꯌꯦꯡꯉꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯈꯟꯕ ꯑꯗꯨꯃꯛ ꯆꯨꯝꯂꯝꯂꯦ ꯐꯨꯔꯥ ꯑꯗꯨꯒꯤ ꯌꯦꯠ ꯊꯪꯕ ꯃꯥꯏꯀꯩꯗ ꯂꯩꯕ ꯆꯐꯨ ꯑꯗꯣ ꯂꯩꯕꯥꯛ ꯍꯣꯠꯇꯣꯠꯂꯒ ꯇꯧꯈꯥꯏꯔꯒ ꯂꯩꯔꯝꯂꯦ ꯇꯧꯒꯗꯕꯨ ꯆꯐꯨ ꯑꯗꯨꯗꯤ ꯂꯩꯔꯝꯗꯦ ꯃꯗꯨ ꯎꯕꯗ ꯑꯃꯥꯏꯕ ꯆꯤꯇꯟꯖꯤꯠ ꯃꯩ ꯍꯧꯅ ꯁꯥꯎꯈ꯭ꯔꯦ ꯏꯌꯥ ꯑꯩꯅ ꯌꯦꯠ ꯊꯪꯕꯒꯤ ꯆꯐꯨ ꯑꯗꯨꯗꯤ ꯁꯣꯛꯀꯅꯨ ꯍꯥꯏꯈ꯭ꯔꯒ ꯃꯥꯅ ꯁꯨꯠꯂꯝꯂꯤꯕ ꯃꯁꯤ ꯄꯨꯝꯅꯃꯛ ꯃꯥꯒꯤ ꯅꯣꯡꯌꯥꯏ ꯍꯩꯕ ꯑꯉꯥꯡꯗꯨꯅ ꯊꯣꯛꯍꯜꯂꯤꯕꯅꯤ ꯐꯩ ꯈꯪꯂꯣꯏꯗ꯭ꯔꯗꯣ ꯑꯩꯕꯨ ꯋꯥꯍꯟꯕꯒꯤꯗꯃꯛ ꯃꯥꯕꯨ ꯁꯣꯏꯅ ꯂꯦꯝꯅ ꯈꯛ ꯊꯥꯔꯣꯏ ꯑꯁꯨꯝꯅ ꯈꯜꯂꯒ ꯑꯃꯥꯏꯕ ꯆꯤꯇꯟꯖꯤꯠꯇꯣ ꯃꯌꯨꯝꯂꯣꯝꯗ ꯌꯥꯝꯅ ꯁꯥꯎꯅ ꯂꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗꯗꯤ ꯃꯍꯥꯛꯁꯨ ꯈꯪꯂꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯑꯣꯛꯅꯔꯤꯕ ꯂꯥꯏ ꯑꯁꯦ ꯆꯐꯨꯗ ꯃꯍꯥꯛꯅ ꯍꯥꯞꯆꯤꯟꯗꯨꯅ ꯐꯨꯝꯖꯤꯟꯈꯤꯕ ꯂꯥꯏꯃꯨ ꯑꯗꯨꯅꯤ ꯍꯥꯏꯕ ꯈꯪꯂꯤ ꯍꯧꯖꯤꯛꯇꯤ ꯑꯃꯥꯏꯕ ꯆꯤꯇꯟꯖꯤꯠꯅ ꯂꯥꯏ ꯑꯗꯣ ꯀꯅꯥꯅꯣ ꯈꯪꯂꯕꯅꯤꯅ ꯁꯨꯕꯥꯁꯀꯤ ꯍꯤꯗꯥꯛ ꯑꯗꯨ ꯁꯦꯝꯈꯤ ꯁꯣꯝꯗꯅ ꯅꯣꯡꯌꯥꯏ ꯔꯥꯖꯦꯟ ꯕꯨꯖꯔꯥꯖ ꯃꯈꯣꯏ ꯑꯍꯨꯝ ꯕꯥꯏꯛ ꯇꯣꯡꯗꯨꯅ ꯂꯥꯛꯂꯤ ꯑꯗꯨꯒ ꯇꯨꯝꯊꯤꯟ ꯉꯥꯟꯕꯤ ꯍꯣꯏꯒꯤ ꯂꯩꯀꯥꯏꯗ ꯂꯩꯕ ꯗꯨꯀꯥꯟ ꯑꯃꯗ ꯑꯆꯥꯄꯣꯠ ꯂꯩꯔꯤ ꯑꯗꯨꯒ ꯗꯨꯀꯥꯟ ꯐꯝꯂꯤꯕꯤ ꯅꯨꯄꯤ ꯑꯗꯨꯗ ꯔꯥꯖꯦꯟꯅ ꯏꯇꯩꯃ ꯁ꯭ꯋꯥꯏꯗ ꯇꯨꯝꯊꯤꯟ ꯉꯥꯟꯕꯤ ꯀꯧꯕ ꯑꯃ ꯂꯩꯕꯗꯨ ꯃꯥꯒꯤ ꯃꯅꯦ ꯅꯥꯕꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯈꯤꯕꯗꯨꯕꯨ ꯍꯜꯂꯛꯈ꯭ꯔꯕ꯭ꯔꯣ ꯔꯥꯖꯦꯟꯒꯤ ꯋꯥꯍꯪ ꯑꯗꯨꯗ ꯗꯨꯀꯥꯟ ꯐꯝꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯀꯩꯅꯣꯅꯦꯍꯦ ꯏꯕꯨꯡꯉꯣ ꯌꯥꯝꯅ ꯀꯨꯞꯅꯁꯨ ꯈꯪꯉꯤ ꯑꯗꯨꯒ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯇꯦ ꯍꯥꯏꯕꯗꯨꯗꯤ ꯀꯔꯤꯒꯤ ꯈꯪꯗ꯭ꯔꯤꯕ ꯗꯨꯀꯥꯟ ꯐꯝꯕꯤꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯕꯨꯖꯔꯥꯖꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ ꯀꯩꯅꯣꯅꯤ ꯏꯇꯩꯃ ꯇꯨꯝꯊꯤꯟ ꯉꯥꯟꯕꯤꯁꯦ ꯉꯥꯍꯥ ꯅꯣꯡꯃ ꯑꯩꯈꯣꯏꯒꯤ ꯏꯇꯥꯎꯅ ꯃꯣꯏꯒꯤ ꯃꯟꯒ ꯊꯦꯡꯅꯕꯅꯤ ꯕꯨꯖꯔꯥꯖꯀꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯣꯡꯌꯥꯏꯅ ꯑꯁ ꯀꯩꯅꯣꯃꯤ ꯚꯥꯏ ꯑꯗꯨꯕꯨ ꯋꯥꯅꯦꯅ ꯃꯗꯨꯗ ꯕꯨꯖꯔꯥꯖꯅ ꯑꯁ ꯅꯪ ꯇꯨꯃꯤꯟ ꯂꯩꯌꯨꯍꯩ ꯅꯪ ꯈꯪꯄꯣꯟꯇꯦꯕ ꯑꯁꯤ ꯍꯥꯏꯔꯒ ꯅꯣꯛꯁꯤꯟꯅꯔꯒ ꯗꯨꯀꯥꯟ ꯐꯝꯕꯤ ꯅꯨꯄꯤ ꯑꯗꯨꯗ ꯋꯟꯁꯤꯜꯂꯒ ꯏꯇꯩꯃ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯍꯣꯁꯄꯤꯇꯥꯜꯗ ꯊꯦꯡꯅꯕ ꯀꯩꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯤꯅꯣꯅ ꯍꯪꯕꯗ ꯃꯥꯅ ꯃꯅꯦ ꯅꯥꯏꯌꯦꯅ ꯍꯥꯏꯍꯧꯕ ꯑꯗꯨ ꯐꯔꯕ꯭ꯔꯥ ꯃꯥꯗꯣ ꯌꯨꯝꯗ ꯂꯩꯔꯕ꯭ꯔꯥꯅ ꯁꯨꯝ ꯍꯪꯕꯅꯤꯗ ꯏꯇꯩꯃ ꯍꯩ ꯉꯥꯏꯈꯣꯅꯦꯍꯦ ꯅꯣꯏꯕꯣ ꯃꯥꯒ ꯍꯥꯟꯅ ꯈꯪꯅꯕ꯭ꯔꯣ ꯑꯧ ꯏꯇꯩꯃ ꯑꯁ ꯑꯩꯈꯣꯏ ꯚꯥꯏ ꯅꯣꯡꯌꯥꯏꯒꯅꯦ ꯄꯠꯇꯅ ꯅꯨꯡꯁꯤꯅꯈ꯭ꯔꯖꯥꯠꯅꯤꯗ ꯑꯗ ꯍꯟꯗꯛꯁꯦ ꯃꯈꯣꯏ ꯑꯅꯤꯁꯤ ꯅꯤꯡꯉꯥꯏ ꯈꯔ ꯇꯧꯅꯕ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯏꯇꯩꯃ ꯅꯝꯕꯔꯒ ꯂꯣꯏꯅ ꯕ꯭ꯂꯣꯛ ꯇꯧꯔꯛꯏꯅꯦꯃꯤ ꯉꯥꯏꯈꯣ ꯇꯨꯝꯊꯤꯟ ꯉꯥꯟꯕꯤꯅ ꯁꯥꯎꯔꯤꯗꯨꯅ ꯀꯔꯤꯒꯤ ꯀꯔꯤꯒꯤ ꯑꯣꯏꯅꯤꯒꯦ ꯏꯇꯩꯃ ꯆꯦꯜꯂꯁꯤ ꯁꯤꯅꯤꯗꯅ ꯑꯗ ꯑꯩꯈꯣꯏ ꯏꯕꯥꯏꯁꯤꯅ ꯉꯥꯏꯈꯣ ꯅꯪ ꯑꯉꯥꯡ ꯑꯣꯏꯔꯤ ꯁꯤꯅꯤ ꯑꯗꯨ ꯌꯥꯅꯗꯕꯩꯅꯦꯃꯤ ꯏꯇꯩꯃ ꯕꯨꯖꯔꯥꯖꯅ ꯗꯨꯀꯥꯟ ꯐꯝꯕꯤ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯨ ꯇꯨꯝꯊꯤꯟ ꯉꯥꯟꯕꯤꯁꯨ ꯗꯨꯀꯥꯟꯗ ꯄꯣꯠ ꯂꯩꯕ ꯂꯥꯛꯄ ꯑꯗꯨꯗ ꯃꯈꯣꯏ ꯂꯥꯛꯄ ꯎꯕꯗꯒꯤ ꯂꯣꯠꯂꯤꯕ ꯑꯣꯏꯔꯦ ꯇꯨꯃꯤꯟꯅ ꯂꯣꯠꯂꯒ ꯇꯥꯕꯗꯨ ꯇꯥꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯐꯨꯛ ꯍꯧꯒꯠꯂꯒ ꯀꯔꯤ ꯍꯧꯗꯣꯡꯅ ꯆꯤꯜꯂꯛꯄ ꯎꯆꯤ ꯃꯥꯟꯕ ꯑꯩꯅ ꯀꯗꯥꯏꯗ ꯅꯣꯏꯅ ꯃꯥꯟꯅꯕ ꯒꯝꯚꯤꯔ ꯃꯥꯟꯕꯗꯨꯗ ꯆꯦꯟꯁꯤ ꯍꯥꯏꯈꯤꯒꯦ ꯍꯥ ꯃꯁꯛꯄꯨ ꯄꯥꯛꯅ ꯈꯪꯖꯗꯦꯅꯦ ꯅꯣꯏ ꯈꯪꯅꯦꯕ ꯇꯥꯖꯧꯍꯣꯏꯗ ꯍꯥꯏꯗꯣꯛꯑꯒ ꯂꯣꯀꯞꯇ ꯊꯤꯜꯍꯟꯒꯦ ꯈꯪꯅꯦꯕ ꯅꯣꯏ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯗꯨꯀꯥꯟ ꯑꯗꯨꯗꯒꯤ ꯃꯥꯅ ꯂꯩꯕ ꯕꯣꯏꯒ ꯆꯤꯅꯤꯒꯗꯣ ꯄꯨꯔꯒ ꯄꯔꯞ ꯆꯠꯈ꯭ꯔꯦ ꯃꯗꯨꯗ ꯅꯣꯡꯌꯥꯏꯅ ꯇꯨꯝꯊꯤꯟ ꯉꯥꯟꯕꯤ ꯁꯥꯎꯅꯨꯍꯦ ꯏꯃꯥꯟꯅꯕꯁꯤ ꯀꯣꯛ ꯈꯔ ꯅꯨꯡꯉꯥꯏꯇꯕꯅꯦꯕ ꯃꯗꯨꯗ ꯕꯨꯖꯔꯥꯖꯅ ꯑꯩꯕꯣ ꯅꯣꯡꯌꯥꯏꯅ ꯑꯁ ꯂꯥꯎꯅꯨꯍꯦ ꯑꯁꯨꯝꯅ ꯍꯥꯏꯅꯔꯒ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯇꯨꯝꯊꯤꯟ ꯉꯥꯟꯕꯤꯅ ꯆꯠꯈꯤꯕꯗꯣ ꯌꯦꯡꯉꯒ ꯂꯩꯍꯧꯏ ꯃꯗꯨꯗ ꯇꯨꯡꯂꯣꯝꯗꯒꯤ ꯗꯨꯀꯥꯟ ꯐꯝꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯇꯨꯝꯊꯤꯟ ꯉꯥꯟꯕꯤꯁꯤ ꯌꯥꯝꯅ ꯁꯥꯎꯈ꯭ꯔꯦ ꯃꯕꯨꯡ SP ꯑꯃ ꯂꯩꯕꯅꯤ ꯅꯣꯏ ꯁꯣꯏꯗ꯭ꯔꯦꯗꯣ ꯗꯨꯀꯥꯟ ꯐꯝꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯣꯡꯌꯥꯏꯅ ꯏꯇꯩꯃ ꯐꯨꯒꯦꯒ ꯐꯨꯖꯁꯅꯨꯗ ꯁꯤꯟꯗꯣꯟ ꯂꯩꯇꯣꯟꯕꯨ ꯌꯥꯝꯅ ꯐꯩꯅꯦ ꯑꯣꯏꯗ ꯄꯥꯗꯕ ꯉꯥꯡꯕ ꯃꯤꯁꯤꯗꯤꯅꯦ ꯃꯅꯝ ꯇꯠꯅꯕ ꯆꯩꯔꯒ ꯐꯗꯧꯅꯤ ꯅꯠꯇ꯭ꯔ ꯔꯥꯖꯦꯟ ꯑꯩꯉꯣꯟꯗ ꯀꯩꯅꯣꯗ ꯄꯨꯟꯁꯤ ꯇꯤꯟꯗꯧꯒ ꯃꯥꯜꯂꯤ ꯃꯇꯥꯡ ꯑꯗꯨꯗ ꯕꯨꯖꯔꯥꯖꯅ ꯑꯩꯗꯤ ꯇꯨꯝꯊꯤꯟ ꯉꯥꯟꯕꯤꯗ ꯍꯥꯏꯕꯅꯤ ꯅꯠꯆꯗꯦ ꯏꯇꯩꯃꯗ ꯁꯨꯝ ꯐꯥꯒꯤ ꯇꯧꯕꯅꯤ ꯃꯥ ꯀꯅꯥꯅ ꯗꯨꯀꯥꯟ ꯃꯅꯨꯡꯗ ꯂꯩꯔꯝꯃꯣꯒꯦ ꯃꯗꯨꯗ ꯔꯥꯖꯦꯟꯅ ꯍꯥꯏ ꯌꯥꯔꯦ ꯉꯁꯤꯒꯤꯗꯤꯅꯦ ꯁ꯭ꯋꯥꯏꯗ ꯇꯨ ꯕꯤ ꯀꯟꯇꯤꯅ꯭ꯌꯨ ꯑꯣꯏꯁꯤꯜꯂꯁꯤ ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯑꯁꯤꯁꯦ ꯃꯗꯨꯗ ꯅꯣꯡꯌꯥꯏꯅ ꯌꯥꯔꯦ ꯏꯕꯨꯡꯉꯣ ꯍꯌꯦꯡꯗꯤꯅꯦ ꯏꯇꯣꯝ ꯆꯠꯆꯔꯒꯦ ꯅꯨꯄꯤ ꯀꯣꯏꯅꯕ ꯊꯨꯒꯥꯏꯕꯒꯤ ꯊꯕꯛꯀ ꯇꯧꯕ꯭ꯔꯣ ꯅꯣꯏꯕꯣ ꯍꯥ ꯂꯥꯛꯑꯣꯁꯦ ꯍꯧꯗꯣꯡꯒ ꯆꯤꯜꯂꯛꯄ ꯎꯆꯤ ꯃꯗꯨꯗ ꯕꯨꯖꯔꯥꯖꯅ ꯂꯥꯛꯑꯦ ꯏꯕꯨꯡꯉꯣ ꯒꯝꯚꯤꯔ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯆꯠꯈ꯭ꯔꯦ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯇꯧ ꯑꯗꯨꯗ ꯗꯨꯀꯥꯟ ꯐꯝꯕꯤ ꯃꯇꯩꯃꯗꯣ ꯅꯣꯛꯑꯒ ꯂꯩꯍꯧꯏ ꯅꯨꯃꯤꯠ ꯑꯗꯨꯃ ꯅꯣꯡꯌꯥꯏ ꯑꯃꯗꯤ ꯇꯨꯝꯊꯤꯟ ꯉꯥꯟꯕꯤꯒꯤ ꯋꯥꯔꯤ ꯑꯗꯨ ꯐꯨꯖꯨ ꯃꯖꯨ ꯑꯣꯏꯈ꯭ꯔꯕꯁꯨ ꯇꯨꯝꯊꯤꯟ ꯉꯥꯟꯕꯤꯅ ꯅꯣꯡꯌꯥꯏꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯆꯠꯈꯤꯕꯗꯨ ꯅꯣꯡꯌꯥꯏꯁꯨ ꯇꯨꯝꯊꯤꯟ ꯉꯥꯟꯕꯤꯅ ꯃꯥꯕꯨ ꯈꯜꯂꯤ ꯍꯥꯏꯕꯁꯦ ꯈꯪꯖꯈ꯭ꯔꯦ ꯑꯁꯨꯝꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯦ
नुमित्तुगी नुंथिंदा अमायबा जितंजित्तु अमायबा सुभाष की मनाक्ता लाई अमायबा सुभाष तु मांगोल थारिबा फक अदुदा लोंग हिपलगा लेरमी मरुदा अमायबा जितंजितना आ सुभाष नंगबु तुमलिब्रो जितंजितना कौबुदु ताबदा अमायबा सुभाष ममित तपना पांगलई अदुगा ओजा यौबिलकलेदना हाय नोइबो कना कना लैगे फिदाम त पुथोरौने यारे यारे फक मसी सिदा फमलगा लोरेदा नती अतो ngasi thi khara kanna ui ngara ngaina lai khara khoiram khibani khara kanabro hoi oja khara kanaba mali soro honbasi khara nungai re fare fare se se masi gi isi ngasina khutta khajik khajik ahum lak hai re airaga lawai da pop top top ko ahum lak thomlo aduga se masi gi lai masu manga sei nimit tarit ni di ayuk khudingi manam namlu sut sut ahum lak ko ay adugane ase nga gumba saba yadre ko hapta simati champut saba tabani ena phaba amana saihing ngahingi manam phawba na sada namhanganu aduna imungda sa thongpa thaw ngauba nga tawbugi manam na singba amatta tawhanganu ko aduga sa nga gi maming matha phawba yarbe makhai nangna su nangi namang da palanganu hapta simadi haidi numitri niya simadi warba suwana aina hariba singse hilone ko natrabadi aina tawriba singse amatta kanaroi doribani hoi oja ojana ai gidamakta honne beribase ai kaujaro adubu ai gida jiliba laya sibu kari lai waram lage oja asum na hainari ngai subas ki nupido dukan chatloi haiduna parap lai aduga mama la piram ledana फंबीरमो आई चालोंजरके मदुद जितंजितना ये तरुरनु आइसे युमद थबक खरा सु लेहौरी अदुना कोना मुक लागलगे सुभाष नसादु नुंगाइरक्त्रबदी आंगांग सिंग हेक थरउ अदुगा आइना हाइब सिंग अदुदी काउबो यादे कोइपो लेहौरो असुमना अमाइब जितंजितना चटखिगे तौबदा सुभाषना मागे नुपिदा इंगित तौबदगी सुभाष की नुपिना मामा से यामबदी नती लुपा चामसी पाइगिखो यारेदा हो फरे फरे लेहरो आई अमुक यौरेको असुमना अमाइबा जितंजित्तो सत्खरी अदुबु अमाइबा सुभाषना हंखिबा वाहंग मंगोंद जेलिबा लाई अदु कनानो हाइबदु मदी हाइरमद्रै सुभाष की नुपी लाक्सिनबदगी अतोपा वफै अमदा सत्खिबनी असुमना अमाइबा जितंजितना चतखरबा मतुंग अमाइबा सुभाषना मागे नुपीदा हाय नंगबु ngasai khai kadai de chalubagi oja la amisi phida thabina bakana ta hek leite wani nepal ga yai phabi ga tv jinga le hodai ne kadai da no lillamu ba ma phai haibra hat khi haibra madu yenguni ai da na chatkribani ngai khuni bukhoi baba lin amu ba haraga ningsing lei ta da thabal hek lei khi da ba ki likai se mong ama tor e ko ngarang su sabitri ne thabal lei ne हेमंतने मखोई मी खरा इसै येंगुरगा हलकपदा लंबी मपानदा मुसिन मुबा वांजृंग वांगबा मयाम अमा लेपना लेरमी हाइने सोरोकी मताइदा थानबा बलब अवांगबदु अदुमुक वांगी हाइने हुइन मरोन नमक कपिबा आइदिने अखोइगी लेकाइसे यामना कीरबा जानी हाय नंग हाय गुमदना लेकाइसे मुंगुंग अमा तौरबनी अमाइबना लाई सानबदा हंजिनबा हैत्रबरा करिनो हाय चलु आंगांग सिंदो नुमित ताद्रिङै कौसिलुसो हौजिक संध्या यासंग लकलबा कानसिदा लिनजिंग बने न खिबदुबु होय मखोइ बाबा आई असै फावबदा येंगुखिगे अदो मखोइ बाबाबु इमुंग चंगहोरगे हाइब्रो होय आई सो इमुंगदा चंगहोरगे अदुगा आंगांग सिंदो असै फावबु येंबिरुरो असुमना हाइनदुना सुभाष तो इमुंगदा मागे नुपिना सौदुना पुसिलई अदुगा मागे नुपी बेनाउबिना मसा सिंदो थीबा थोरकले असुमना महागना मसा सिंदो थीबा थोरकपदा थोंगा लोमदा आंगांग सिंखरा वारिसना सनलाई मदुदा बेनाउबिना हाय नखोय अनिनि न थिरलिबसे काय चलुई हा आसी हाइदुना हंगी मदुदा मचा नुपा नेपोना इमा हौजिकने कका बोयाई होइगी पुखरी मपानदने लिन अमल हेवेबा इस खुचाव अमा लिंदो मुसिनवई ममितुसने गंगसंगागे अदुगने मकुक्तुसने मुसिनबु मैखुने वंगवंग काजानी मचा नुपागी वादु ताबदा बेनाउबिना
ꯑꯗꯣ ꯂꯤꯟꯗꯨ ꯍꯥꯠꯈ꯭ꯔꯕꯣ ꯍꯥꯏꯅ ꯍꯪꯉꯤ ꯃꯗꯨꯗ ꯅꯦꯄꯣꯅ ꯍꯥꯠꯇꯦ ꯄꯨꯈ꯭ꯔꯤ ꯃꯅꯨꯡꯗ ꯂꯨꯞꯈ꯭ꯔꯦ ꯑꯗꯨꯒ ꯑꯗꯨꯝ ꯐꯥꯒꯠꯂꯛꯇ꯭ꯔꯦ ꯑꯁꯣꯝꯅ ꯈꯨꯝꯂꯛꯏ ꯑꯁꯣꯝꯅ ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯁꯣꯝꯗꯅ ꯑꯃꯥꯏꯕ ꯆꯤꯇꯟꯖꯤꯠꯇꯣ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯔꯛꯄ ꯑꯗꯨꯗ ꯃꯥꯒꯤ ꯂꯥꯏ ꯁꯥꯟꯅꯕꯒꯤ ꯄꯣꯠꯂꯝꯁꯤꯡ ꯑꯗꯣ ꯂꯥꯡꯕ ꯍꯧꯔꯛꯏ ꯃꯥꯒꯨꯝꯕ ꯀꯔꯤꯁꯨ ꯂꯩꯇꯕ ꯑꯉꯥꯡ ꯑꯃꯅ ꯑꯩꯕꯨ ꯎꯁꯤꯠꯇꯕ ꯑꯩꯅ ꯇꯧꯒꯅꯨ ꯍꯥꯏꯕ ꯊꯕꯛꯇ ꯇꯧꯕꯒ ꯁꯥꯔꯗꯅ ꯉꯁꯤꯗꯤ ꯃꯍꯥꯛ ꯉꯧꯆꯦꯟ ꯆꯦꯜꯍꯟꯒꯦ ꯈꯪꯉꯣꯏꯗ꯭ꯔꯗꯣ ꯑꯁꯣꯝꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯑꯁꯨꯝ ꯂꯥꯛꯂꯤ ꯑꯗꯨꯒ ꯐꯨꯔꯥ ꯃꯈꯣꯡ ꯑꯗꯨꯗ ꯐꯝꯂꯒ ꯃꯥꯒꯤ ꯃꯈꯣꯡꯅ ꯅꯦꯠꯂꯤꯕ ꯂꯩꯃꯥꯏ ꯑꯗꯨꯗꯒꯤ ꯈꯨꯗꯨꯞ ꯇꯔꯦꯠ ꯆꯠꯊꯣꯛꯂꯒ ꯃꯥꯅ ꯄꯣꯔꯛꯄ ꯊꯥꯡ ꯁꯨꯔꯤ ꯑꯃꯅ ꯏꯀꯣꯏ ꯀꯣꯏꯅ ꯂꯩꯋꯥ ꯁꯣꯟꯗꯨꯅ ꯂꯩ ꯑꯃ ꯆꯤꯡꯏ ꯑꯗꯨꯒ ꯂꯩ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯐꯝꯂꯒ ꯂꯥꯏꯊꯧ ꯄꯥꯡꯊꯣꯛꯂꯤ ꯑꯁꯣꯝꯅ ꯃꯍꯥꯛꯅ ꯂꯥꯏꯊꯧ ꯄꯥꯡꯊꯣꯛꯄꯗ ꯃꯥꯒꯤ ꯑꯀꯣꯏꯕꯗ ꯑꯃꯨꯛ ꯇꯣꯏꯕ ꯂꯣꯏꯔꯤ ꯀꯤꯔꯕ ꯈꯣꯟꯖꯦꯜ ꯀꯌꯥꯅ ꯑꯣꯖꯥ ꯑꯃꯥꯏꯕ ꯑꯩꯈꯣꯏꯕꯨ ꯀꯜꯂꯣ ꯑꯣꯖꯥ ꯑꯃꯥꯏꯕ ꯑꯩꯈꯣꯏꯕꯨ ꯀꯜꯂꯣ ꯍꯥꯏꯗꯨꯅ ꯂꯥꯎꯔꯤ ꯑꯔꯥꯞꯄꯗ ꯍꯨꯏꯁꯤꯡꯅ ꯇꯥꯝꯅ ꯀꯞꯂꯤ ꯈꯣꯡꯂꯤ ꯃꯐꯝ ꯑꯗꯣ ꯅꯨꯡꯁꯤꯠ ꯅꯥꯀꯣꯏ ꯁꯤꯠꯈ꯭ꯔꯤ ꯎꯄꯥꯜ ꯄꯨꯝꯅꯃꯛ ꯇꯦꯛꯇꯦ ꯍꯥꯏꯕꯗ ꯈꯥꯛꯂꯤ ꯑꯗꯨꯒ ꯑꯃꯥꯏꯕ ꯆꯤꯇꯟꯖꯤꯠꯀꯤ ꯃꯅꯥꯀꯣꯡꯗ ꯃꯤ ꯄꯣꯠꯂꯣꯏꯕꯒꯤ ꯄꯨꯡ ꯖꯥꯟꯒꯤ ꯃꯈꯣꯜ ꯑꯃꯗꯤ ꯃꯆꯥ ꯀꯥꯏꯅꯔꯕ ꯃꯄꯨꯔꯣꯏꯕ ꯀꯥꯏꯅꯔꯕ ꯅꯨꯄꯤꯁꯤꯡꯅ ꯇꯦꯡꯊꯥꯅ ꯑꯣꯏꯕꯒꯤ ꯈꯣꯟꯖꯦꯜꯅ ꯅꯥꯀꯣꯡ ꯁꯤꯡꯖꯥ ꯌꯩꯔꯔꯤ ꯇꯔꯣꯛꯂꯤꯕ ꯁꯞꯇ꯭ꯔ ꯑꯗꯨꯗ ꯑꯃꯥꯏꯕ ꯆꯤꯇꯟꯖꯤꯠ ꯈꯨꯇꯨꯝ ꯆꯦꯠꯅ ꯇꯥꯁꯤꯟꯗꯨꯅ ꯃꯃꯤꯠ ꯆꯦꯖꯦꯠ ꯎꯏꯁꯤꯟꯗꯨꯅ ꯃꯥꯒꯤ ꯇꯧꯔꯤꯕ ꯑꯗꯨꯗ ꯄꯨꯛꯅꯤꯡ ꯂꯨꯞꯇꯨꯅ ꯂꯩꯔꯤ ꯑꯁꯣꯝꯅ ꯂꯩꯋꯥ ꯁꯣꯜꯂꯛꯄꯗ ꯑꯃꯥꯏꯕ ꯆꯤꯇꯟꯖꯤꯠꯀꯤ ꯃꯅꯥꯛꯇ ꯊꯋꯥꯏ ꯑꯃ ꯂꯥꯛꯂꯤ ꯃꯗꯨꯗ ꯊꯋꯥꯏ ꯑꯗꯨꯅ ꯑꯃꯥꯏꯕ ꯆꯤꯇꯟꯖꯤꯠꯇ ꯑꯩ ꯂꯥꯛꯂꯦ ꯍꯥꯏꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯑꯃꯥꯏꯕ ꯆꯤꯇꯟꯖꯤꯠꯇꯣ ꯃꯃꯤꯠ ꯇꯞꯅ ꯄꯥꯡꯂꯒ ꯌꯦꯡꯂꯛꯄ ꯃꯇꯝꯗꯗꯤ ꯌꯦꯡꯕꯗ ꯑꯀꯤꯕ ꯐꯪꯂꯕ ꯊꯋꯥꯏ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯤ ꯅꯍꯥꯟ ꯃꯈꯩ ꯃꯥꯅ ꯀꯧꯕ ꯊꯋꯥꯏꯗꯤ ꯅꯨꯄꯤ ꯉꯥꯛꯇ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯍꯟꯗꯛ ꯂꯥꯛꯂꯤꯕ ꯊꯋꯥꯏ ꯑꯁꯤꯗꯤ ꯅꯨꯄꯥꯅꯤ ꯅꯨꯄꯥꯒꯤ ꯊꯋꯥꯏꯗꯤ ꯍꯥꯏꯅ ꯇꯥꯟꯅꯕ ꯌꯥꯒꯟꯗꯦ ꯑꯅꯝ ꯀꯜꯂꯤ ꯑꯗꯨꯒ ꯆꯥꯛꯊꯥꯛꯁꯨ ꯃꯤꯅ ꯄꯤꯕ ꯉꯝꯂꯣꯏꯗꯕ ꯑꯆꯧꯕ ꯍꯥꯏꯒꯜꯂꯤ ꯃꯔꯝ ꯑꯗꯨꯅ ꯑꯃꯥꯏꯕ ꯆꯤꯇꯟꯖꯤꯠ ꯃꯥꯅ ꯀꯧꯔꯤꯕ ꯊꯋꯥꯏ ꯑꯗꯣ ꯂꯥꯛꯄꯗ ꯊꯣꯏꯅ ꯍꯔꯥꯎꯕ ꯄꯣꯛꯇꯦ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯥꯅ ꯇꯧꯒꯦ ꯈꯜꯂꯤꯕ ꯊꯕꯛ ꯑꯗꯨ ꯄꯥꯡꯊꯣꯛꯇꯕꯗꯤ ꯌꯥꯗꯦ ꯈꯟꯗꯨꯅ ꯍꯥꯏꯔꯛꯏ ꯍꯦ ꯊꯋꯥꯏ ꯉꯁꯤꯗꯤ ꯑꯃꯥꯏꯕ ꯑꯣꯏꯕ ꯆꯤꯇꯟꯖꯤꯠ ꯑꯩꯅ ꯅꯪꯒꯤ ꯊꯧꯗꯥ ꯑꯃ ꯄꯤꯖꯒꯦ ꯃꯁꯤꯗ ꯊꯋꯥꯏ ꯅꯪꯅ ꯍꯣꯌꯥꯕꯤꯌꯨꯀꯣ ꯊꯕꯛ ꯊꯧꯋꯥꯏ ꯑꯗꯨꯒꯤ ꯑꯋꯥꯃꯟꯁꯨ ꯃꯇꯤꯛ ꯆꯥꯅ ꯄꯤꯖꯒꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯅꯣꯡꯌꯥꯏꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯑꯋꯥ ꯑꯅꯥ ꯄꯤꯔꯨꯆꯣ ꯍꯥꯏꯅ ꯌꯥꯊꯪ ꯇꯧꯈꯤ ꯃꯁꯤꯗꯒꯤ ꯊꯋꯥꯏ ꯑꯗꯣ ꯑꯃꯥꯏꯕ ꯆꯤꯇꯟꯖꯤꯠꯅ ꯍꯥꯏꯔꯛꯂꯤꯕ ꯃꯐꯝ ꯖꯒꯥ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯅꯣꯡꯌꯥꯏꯕꯨ ꯊꯤꯔꯛꯏ ꯑꯁꯨꯝꯅ ꯊꯤꯔꯛꯄꯗ ꯐꯪꯂꯗꯨꯅ ꯅꯣꯡꯌꯥꯏꯒꯤ ꯃꯌꯨꯝꯗ ꯆꯪꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗꯗꯤ ꯅꯣꯡꯌꯥꯏꯗꯣ ꯐꯃꯨꯡꯗ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯃꯇꯝꯅꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯅꯣꯡꯌꯥꯏꯒꯤ ꯀꯥꯒꯤ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯈꯣꯔꯣ ꯈꯣꯠꯂꯛꯏ ꯑꯗꯨꯒ ꯀꯣꯛ ꯊꯤꯜꯂꯛꯏ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯅꯣꯡꯌꯥꯏ ꯃꯃꯤꯠ ꯈꯪꯄꯥꯡ ꯄꯥꯡꯏ ꯑꯗꯨꯒ ꯊꯣꯡꯅꯥꯎꯗ ꯐꯠ ꯆꯦꯡꯉꯛꯏ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯌꯥꯏꯅ ꯍꯥꯏ ꯅꯁꯛ ꯈꯪꯉꯤꯀꯣ ꯆꯠꯂꯣ ꯑꯃꯥꯏꯕ ꯆꯤꯇꯟꯖꯤꯠꯇ ꯍꯥꯏꯁꯣ ꯁꯛ ꯈꯪꯉꯤ ꯍꯥꯏꯔꯛꯑꯦꯅ ꯆꯠꯂꯣ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯨꯕꯗ ꯊꯣꯡꯅꯥꯎ ꯑꯗꯣ ꯃꯁꯥ ꯃꯇꯣꯝꯇ ꯍꯥꯡꯗꯣꯔꯛꯏ ꯂꯣꯟꯁꯤꯜꯂꯒ ꯂꯩꯔꯤꯕ ꯊꯣꯡꯅꯥꯎ ꯑꯗꯨꯅ ꯃꯁꯥ ꯃꯇꯣꯝꯇ ꯍꯥꯡꯗꯣꯔꯛꯄ ꯑꯗꯨꯗ ꯅꯣꯡꯌꯥꯏ ꯁ꯭ꯋꯥꯏ ꯂꯥꯎꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯍꯤꯞꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯒ ꯐꯃꯨꯡꯗ ꯐꯝꯃꯤ ꯑꯗꯨꯒ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯃꯃꯤꯠ ꯑꯗꯣ ꯀꯨꯞꯇꯕ ꯃꯈꯩ ꯌꯦꯡꯂꯒ ꯂꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯩꯁꯨ ꯃꯨꯠꯈ꯭ꯔꯦ ꯑꯗꯨꯕꯨ ꯊꯥꯕꯜꯒꯤ ꯃꯉꯥꯜꯅ ꯊꯣꯡꯅꯥꯎꯗꯒꯤ ꯆꯪꯉꯛꯄꯗꯨꯅ ꯈꯔ ꯃꯈꯩꯗꯤ ꯃꯃꯤ ꯁꯥꯃꯤ ꯉꯥꯜꯂꯔꯤ ꯃꯇꯝ ꯑꯗꯨꯗ ꯊꯣꯡꯅꯥꯎ ꯑꯗꯨꯗꯒꯤ ꯃꯨꯁꯤꯟ ꯃꯨꯕ ꯑꯃꯨꯕ ꯃꯩꯈꯨ ꯑꯃ ꯆꯪꯁꯤꯜꯂꯛꯂꯒ ꯅꯣꯡꯌꯥꯏꯒꯤ ꯐꯃꯨꯡ ꯃꯅꯥꯛꯇ ꯂꯦꯞꯂꯒ ꯂꯩ ꯑꯗꯨꯒ ꯑꯃꯨꯕ ꯑꯗꯣ ꯃꯤ ꯑꯃꯒꯤ ꯁꯛꯐꯝꯗ ꯃꯩꯈꯨ ꯑꯗꯨꯅ ꯁꯦꯡꯂꯛꯏ ꯑꯗꯨꯒ ꯃꯈꯨꯠ ꯑꯗꯨ ꯇꯤꯡꯊꯣꯔꯛꯂꯒ ꯅꯣꯡꯌꯥꯏꯒꯤ ꯃꯈꯧꯔꯤ ꯃꯦꯠꯅꯅꯕ ꯍꯣꯠꯅꯔꯛꯂꯤ ꯃꯗꯨꯗ ꯅꯣꯡꯌꯥꯏꯅ ꯀꯟꯅ ꯂꯥꯎꯔꯒ ꯃꯥꯒꯤ ꯂꯨꯈꯨꯝꯗ ꯂꯩꯔꯤꯕ ꯃꯣꯟ ꯑꯗꯣ ꯇꯥꯞ ꯄꯥꯏꯔꯒ ꯃꯃꯤꯠ ꯎꯏꯁꯤꯜꯂꯒ ꯐꯗꯠ ꯍꯥꯏꯗꯨꯅ ꯕꯨꯠ ꯊꯣꯛꯑꯦ ꯑꯣ ꯀꯅꯥ ꯂꯩꯒꯦ ꯕꯨꯠ ꯊꯣꯛꯑꯦ ꯑꯩꯒꯤ ꯈꯧꯔꯤ ꯃꯦꯠꯇꯣꯔꯦ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯏ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯂꯥꯎꯕꯗꯨ ꯇꯥꯔꯗꯨꯅ ꯌꯨꯝꯒꯤ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯍꯥꯏ ꯀꯩꯅꯣ ꯀꯩꯗꯧꯔꯒꯦ ꯕꯁꯦ ꯀꯩꯗꯧꯔꯒꯦ ꯃꯤ ꯅꯪꯕꯣ ꯍꯥꯏꯗꯨꯅ ꯃꯥꯅ ꯀꯣꯏꯍꯥꯏ ꯍꯥꯏꯔꯤꯕ ꯃꯣꯟ ꯑꯗꯣ ꯂꯧꯈꯤ ꯃꯗꯨꯗ ꯅꯣꯡꯌꯥꯏꯗꯣ ꯃꯃꯤꯠ ꯇꯞꯅ ꯄꯥꯡꯊꯣꯔꯛꯏ ꯃꯍꯥꯛꯅ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯄꯗꯗꯤ ꯃꯩꯁꯨ ꯃꯨꯠꯂꯝꯗ꯭ꯔꯤ ꯊꯣꯡꯅꯥꯎꯁꯨ ꯍꯥꯡꯂꯝꯗ꯭ꯔꯤ ꯃꯅꯥꯛꯇ ꯃꯥꯒꯤ ꯃꯃꯥꯒ ꯃꯄꯥꯒꯁꯨ ꯂꯩꯔꯝꯃꯤ ꯃꯗꯨꯗ ꯃꯄꯥꯅ ꯀꯩꯗꯧꯔꯤ ꯏꯕꯨꯡꯉꯣ ꯅꯠꯇꯦ ꯀꯔꯤꯅꯣ ꯅꯪꯅ ꯉꯁꯤ ꯇꯧꯔꯤꯕ ꯑꯁꯤꯕꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ ꯃꯗꯨꯗ ꯅꯣꯡꯌꯥꯏꯅ ꯄꯥꯕꯨꯡ
ꯑꯩ ꯃꯪ ꯐꯠꯇꯕ ꯑꯃ ꯃꯪꯗꯣꯔꯦ ꯑꯗꯨꯅꯅꯦ ꯍꯥꯏꯗꯨꯅ ꯈꯨꯝꯈꯤ꯫ ꯃꯁꯤꯗꯒꯤ ꯃꯃꯥꯅ ꯍꯦꯔꯥ ꯃꯪꯒꯤ ꯋꯥꯕꯨ ꯁꯦꯠꯁꯦ ꯅꯤꯡꯊꯤꯖꯅ ꯇꯨꯝꯃꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯃꯥ ꯃꯄꯥꯁꯨ ꯆꯠꯈ꯭ꯔꯦ꯫ ꯃꯗꯨꯗ ꯅꯣꯡꯌꯥꯏꯅ ꯈꯜꯂꯤ, ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯣ? ꯃꯗꯨ ꯃꯪ ꯑꯃꯗꯤ ꯅꯠꯇꯦ꯫ ꯐꯩ, ꯑꯩ ꯑꯣꯖꯥ ꯆꯤꯇꯟꯖꯤꯠꯀꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯌꯦꯡꯉꯨꯗꯕ ꯌꯥꯗ꯭ꯔꯦ꯫ ꯏꯁ, ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯣ? ꯁꯤꯔꯝꯅꯤꯗ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛ ꯑꯃꯨꯛ ꯍꯤꯞꯊꯈꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯇꯨꯝꯕꯗꯤ ꯌꯥꯈꯤꯗꯦ꯫ ꯁꯣꯝꯗꯅ ꯑꯃꯥꯏꯕ ꯆꯤꯇꯟꯖꯤꯠꯇꯣ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯐꯨꯔꯥ ꯃꯅꯥꯛꯇ ꯐꯝꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯊꯥꯈꯤꯕ ꯊꯋꯥꯏ ꯑꯗꯣ ꯂꯥꯛꯂꯦ꯫ ꯑꯗꯨꯒ ꯉꯁꯤꯒꯤꯗꯤ ꯁꯤꯟꯊꯥ ꯂꯣꯏꯔꯝꯂꯦ ꯍꯥꯏꯗꯨꯅ ꯇꯝꯃꯤ꯫ ꯃꯗꯨꯗ ꯑꯃꯥꯏꯕ ꯆꯤꯇꯟꯖꯤꯠꯅ ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯅꯪꯅ ꯄꯥꯝꯕ ꯍꯥꯏꯔꯣ, ꯑꯩꯅ ꯅꯪꯒꯤ ꯑꯋꯥꯃꯟ ꯄꯤꯒꯦ ꯍꯥꯏꯅ ꯊꯋꯥꯏ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯋꯥꯏ ꯑꯗꯨꯅꯗꯤ ꯑꯃꯥꯏꯕ ꯅꯪꯒꯤ ꯊꯕꯛ ꯄꯨꯝꯅꯃꯛ ꯂꯣꯏꯔꯒ ꯑꯩ ꯍꯥꯏꯒꯦ, ꯉꯁꯤꯒꯤꯗꯤ ꯑꯩ ꯍꯜꯂꯒꯦ ꯍꯥꯏꯔꯝꯂꯒ ꯊꯋꯥꯏ ꯑꯗꯨ ꯆꯠꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯃꯥꯏꯕ ꯆꯤꯇꯟꯖꯤꯠꯅ ꯂꯩꯋꯥ ꯑꯃ ꯁꯣꯜꯂꯒ ꯃꯥꯅ ꯄꯣꯔꯛꯄ ꯏꯁꯤꯡ ꯍꯥꯞꯂꯕ ꯈꯨꯖꯥꯏ ꯑꯗꯨꯗ ꯇꯥꯏꯔꯦꯟ ꯃꯅꯥ ꯂꯨꯞꯁꯤꯜꯂꯒ ꯂꯩꯋꯥ ꯁꯣꯟꯗꯨꯅ ꯃꯥꯒꯤ ꯑꯀꯣꯏꯕꯗꯣ ꯆꯥꯏꯊꯣꯛꯏ꯫ ꯑꯗꯨꯒ ꯃꯥꯅ ꯄꯣꯔꯛꯄ ꯄꯣꯠꯂꯝ ꯆꯩꯔꯝ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯂꯝꯂꯒ ꯃꯍꯥꯛ ꯏꯃꯨꯡꯗ ꯆꯪꯂꯛꯏ꯫ ꯉꯁꯤꯗꯤ ꯑꯃꯥꯏꯕ ꯆꯤꯇꯟꯖꯤꯠꯀꯤ ꯃꯇꯨꯡꯗ ꯆꯐꯨ ꯑꯗꯣ ꯏꯟꯅꯔꯛꯇ꯭ꯔꯦ꯫ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯆꯐꯨ ꯑꯗꯣ ꯃꯍꯥꯛꯅ ꯐꯥꯖꯤꯟꯈꯤꯕ ꯂꯥꯏꯃꯨ ꯑꯗꯨꯅꯤ ꯍꯥꯏꯕ ꯈꯪꯕꯗꯒꯤ ꯃꯥꯒꯤ ꯆꯥꯛꯊꯥꯛ ꯍꯨꯜꯂꯝꯕꯅꯤꯅ ꯃꯉꯣꯟꯗ ꯀꯔꯤꯁꯨ ꯇꯧꯔꯛꯇ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯉꯁꯥꯏ ꯕꯣꯌꯥꯏ ꯍꯣꯏꯒꯤ ꯄꯨꯈ꯭ꯔꯤꯗ ꯂꯨꯞꯈꯤꯕ ꯃꯀꯣꯛꯇ ꯑꯃꯨꯕ ꯃꯩꯈꯨ ꯀꯥꯕ ꯑꯃꯨꯕ ꯂꯤꯟ ꯑꯗꯣ ꯂꯥꯛꯂꯒ ꯑꯃꯥꯏꯕ ꯆꯤꯇꯟꯖꯤꯠꯅ ꯀꯜꯂꯝꯂꯤꯕ ꯆꯥꯛꯊꯥꯛ ꯑꯗꯣ ꯆꯥꯈ꯭ꯔꯦ꯫ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯂꯤꯟ ꯑꯗꯨ ꯆꯐꯨ ꯑꯗꯨꯗ ꯌꯥꯎꯔꯝꯕ ꯂꯥꯏꯃꯨ ꯑꯗꯨꯅꯤ ꯍꯥꯏꯕ ꯈꯪꯂꯦ꯫ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯆꯤꯇꯟꯖꯤꯠꯇꯣ ꯏꯃꯨꯡꯗ ꯆꯪꯂꯛꯂꯒ ꯃꯥꯒꯤ ꯐꯃꯨꯡꯗ ꯍꯤꯞꯊꯔꯒ ꯈꯜꯂꯤ, ꯑꯩꯅ ꯉꯁꯤ ꯀꯧꯔꯨꯔꯤꯕ ꯊꯋꯥꯏ ꯑꯁꯤꯅ ꯑꯩꯒꯤ ꯊꯕꯛ ꯂꯣꯏꯔꯒ ꯃꯥꯒꯤ ꯑꯄꯥꯝꯕꯗꯨ ꯍꯥꯏꯒꯦ ꯍꯥꯏꯔꯤꯕꯁꯤꯕꯨ ꯀꯔꯤ ꯍꯥꯏꯔꯛꯀꯗꯧꯔꯤꯕ ꯖꯥꯠꯅꯣ? ꯑꯣꯟꯊꯣꯛꯅ ꯃꯊꯥ ꯁꯥꯒꯗꯧꯔꯤꯗ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯦ꯫ ꯑꯃꯥꯏꯕ ꯆꯤꯇꯟꯖꯤꯠꯇꯨ ꯍꯤꯡꯈꯣꯜꯗ ꯊꯕꯛ ꯇꯧꯔꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯅꯣꯡꯌꯥꯏꯁꯨ ꯃꯥꯒꯤ ꯕꯥꯏꯛ ꯑꯗꯣ ꯊꯧꯖꯤꯜꯂꯛꯂꯒ ꯏꯄꯨ ꯏꯄꯨ ꯍꯥꯏꯗꯨꯅ ꯀꯧꯔꯛꯏ꯫ ꯃꯗꯨꯗ ꯍꯤꯡꯈꯣꯜꯗ ꯂꯩꯔꯤꯕ ꯑꯃꯥꯏꯕ ꯆꯤꯇꯟꯖꯤꯠꯅ ꯈꯜꯂꯤ, ꯉꯔꯥꯡ ꯊꯥꯈꯤꯕ ꯑꯗꯨꯒꯤ ꯁꯣꯏꯗꯅ ꯍꯥꯏꯕ ꯂꯥꯛꯄ ꯑꯣꯏꯔꯝꯒꯅꯤ, ꯈꯪꯂꯣꯏꯗ꯭ꯔꯗꯣ ꯑꯉꯥꯡ ꯅꯪ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯍꯥꯏ ꯑꯩ ꯁꯣꯝꯗ ꯂꯩꯔꯦ, ꯂꯥꯎ ꯁꯣꯝꯗ ꯂꯥꯎ꯫ ꯑꯁꯨꯝꯅ ꯀꯧꯔꯛꯄꯗꯒꯤ ꯅꯣꯡꯌꯥꯏꯁꯨ ꯑꯃꯥꯏꯕ ꯆꯤꯇꯟꯖꯤꯠꯀꯤ ꯃꯅꯥꯛꯇ ꯄꯔꯞ ꯂꯥꯛꯏ꯫ ꯑꯗꯨꯒ ꯂꯧꯔꯤꯗ ꯐꯝꯂꯒ, ꯏꯄꯨ, ꯉꯔꯥꯡꯁꯤ ꯑꯩꯒꯤ ꯌꯨꯝꯗ ꯚꯨꯠ ꯑꯃ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨ ꯏꯄꯨꯅ ꯀꯅꯥꯒꯤ ꯚꯨꯠꯅꯣ, ꯀꯩꯗꯧꯕ ꯂꯥꯛꯄꯅꯣꯗꯣ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨꯅꯦ꯫ ꯍꯥꯏ, ꯀꯔꯤꯒꯤ ꯌꯦꯡꯒꯗꯧꯔꯤꯕꯅꯣ? ꯑꯩꯅ ꯍꯥꯟꯅ ꯅꯉꯣꯟꯗ ꯐꯨꯔꯥꯒꯤ ꯌꯦꯠ ꯊꯪꯕꯗꯗꯤ ꯇꯧꯔꯨꯅꯨ, ꯃꯗꯨꯒꯤ ꯆꯐꯨꯗꯨꯗꯤ ꯂꯥꯏꯅꯤ ꯍꯥꯏꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯃꯗꯨꯗ ꯅꯪꯅ ꯂꯝ ꯍꯦꯟꯗꯅ ꯇꯧꯊꯣꯛꯂꯨꯔꯕꯅꯤꯅ ꯑꯀꯤꯕ ꯅꯪꯖꯕ ꯇꯥꯕꯅꯤꯅꯦ꯫ ꯀꯔꯤꯅꯣꯅꯦ ꯏꯄꯨ, ꯑꯌꯨꯛꯁꯤꯗ ꯀꯔꯤ ꯅꯤꯁꯥ ꯆꯥꯔꯨꯔꯒꯦ? ꯑꯩꯗꯤ ꯏꯄꯨꯅ ꯍꯥꯏꯕ ꯋꯣꯏ ꯊꯪꯕꯒꯤ ꯆꯐꯨ ꯑꯗꯨ ꯈꯛꯇꯪꯅꯤ ꯂꯧꯊꯣꯛꯂꯝꯂꯒ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯩꯗꯤ ꯀꯩꯗꯧꯕꯒꯤ ꯌꯦꯠ ꯊꯪꯕꯒꯤ ꯕꯨꯠꯇꯨ ꯍꯧꯗꯣꯛꯀꯗꯧꯔꯤꯕ? ꯑꯩꯉꯣꯟꯗ ꯃꯗꯨ ꯀꯔꯤ ꯀꯥꯟꯅꯗꯣꯏꯅꯣꯕ? ꯉꯥꯏꯈꯣ, ꯑꯗꯨꯗꯤ ꯑꯩ ꯋꯥ ꯍꯥꯏꯒꯦ, ꯅꯪ ꯇꯁꯦꯡꯅ ꯌꯦꯠ ꯊꯪꯕꯒꯤ ꯆꯐꯨ ꯑꯗꯨ ꯂꯧꯊꯣꯛꯂꯝꯗꯕ꯭ꯔꯅꯦ? ꯑꯁ, ꯀꯗꯥꯏꯗꯒꯤꯅꯣꯃꯤ ꯏꯄꯨ ꯁꯣꯅꯣ ꯑꯃꯥꯏꯕ ꯅꯪꯕꯣ? ꯋꯣꯏ ꯊꯪꯕ ꯆꯐꯨ ꯑꯗꯨ ꯃꯗꯨ ꯐꯥꯎꯕꯅꯦ ꯀꯂꯥꯛꯁꯦ ꯊꯛ ꯅꯤꯛꯄ ꯃꯈꯩ ꯂꯧꯊꯣꯛꯂꯤꯕꯅꯤ꯫ ꯑꯗꯨꯁꯨꯅꯦ ꯃꯟꯇ꯭ꯔꯗꯨ ꯀꯥꯎꯗꯅꯅꯦ ꯏꯄꯨꯅꯅꯦ ꯐꯣꯟꯗ ꯍꯥꯏꯔꯛꯄ ꯃꯟꯇ꯭ꯔꯗꯨ ꯆꯤꯟꯗꯨꯡ ꯏꯜꯂꯒ ꯑꯩꯁꯨ ꯍꯥꯏꯔꯒꯅꯦ ꯃꯗꯨꯗ ꯌꯥꯝꯅ ꯋꯥꯅ ꯇꯧꯈ꯭ꯔꯕ ꯊꯕꯛꯅꯤ꯫ ꯏꯄꯨꯅ ꯍꯦꯛꯇ ꯑꯩꯕꯨ ꯆꯐꯨꯗ ꯆꯣꯞꯄ ꯕꯨꯠꯇ ꯉꯥꯎꯕ ꯃꯤꯗꯧꯅ ꯎꯕꯁꯤꯗꯤ ꯑꯩ ꯅꯨꯡꯉꯥꯏꯇꯦꯗ꯫ ꯑꯩꯒꯤ ꯌꯨꯝꯗ ꯉꯔꯥꯡ ꯊꯥꯔꯛꯏꯕꯗꯨꯁꯨ ꯏꯄꯨꯅ ꯊꯥꯔꯛꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯦꯕ꯫ ꯏꯕꯨꯡꯉꯣ, ꯑꯩꯗꯤ ꯅꯪꯅ ꯍꯣꯒꯥꯏꯔꯝꯂꯤꯕ꯭ꯔꯥ ꯏꯕꯣ ꯅꯠꯇ ꯋꯥ ꯑꯣꯏꯔꯦ꯫ ꯏꯁ, ꯑꯗꯨꯗꯤ ꯀꯅꯥꯅ ꯑꯣꯏꯔꯤꯕ? ꯑꯩ ꯈꯪꯗꯦ ꯏꯄꯨ, ꯏꯄꯨꯅꯅꯦ ꯑꯃꯨꯛꯇ ꯑꯩꯒꯤꯗ ꯊꯥꯔꯛꯏꯗꯣ ꯑꯃꯨꯛꯀ ꯂꯧꯊꯣꯛꯄꯤꯌꯨꯁꯦ꯫ ꯊꯣꯛꯀ ꯊꯥꯛꯀ ꯏꯄꯨꯁꯤꯗꯤꯕ ꯉꯧꯔꯤ ꯐꯩꯔꯤ ꯑꯣꯏꯅ ꯇꯧꯗꯅ ꯖꯥꯠꯅꯤꯀꯣ꯫ ꯌꯥꯔꯦ ꯏꯕꯨꯡꯉꯣ, ꯍꯜꯂꯣ, ꯑꯩꯅ ꯅꯪꯒꯤꯗ ꯊꯥꯔꯛꯏꯕꯗꯣ ꯂꯣꯏꯁꯤꯜꯂꯒꯦꯀꯣ꯫ ꯍꯣꯏ ꯏꯄꯨ, ꯑꯗꯣ ꯁꯦ ꯂꯨꯄꯥ 100ꯁꯤꯅ ꯆꯥ ꯊꯛꯄꯤꯌꯨ꯫ ꯌꯥꯔꯦ ꯏꯕꯨꯡꯉꯣ, ꯄꯨꯈꯣ, ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗꯤ ꯑꯩꯅ ꯂꯥꯟꯕ ꯍꯥꯏꯗꯨ ꯊꯣꯛꯑꯦ꯫ ꯍꯣꯏ ꯏꯄꯨ, ꯑꯗꯣ ꯏꯄꯨꯅ ꯑꯩꯒꯤꯗ ꯕꯨꯠ ꯊꯥꯔꯛꯏꯕꯁꯤꯕꯨ ꯑꯩꯒꯤ ꯂꯩꯐꯝꯁꯤ ꯀꯃꯥꯏꯅ ꯈꯪꯉꯤꯅꯣ? ꯏꯄꯨ ꯍꯣꯏꯅ ꯀꯧꯔꯤꯕ ꯕꯨꯠꯇꯨꯗ ꯍꯪꯕꯗ ꯑꯗꯨꯝ ꯈꯪꯕ꯭ꯔꯣ?
ꯑꯩ ꯀꯗꯥꯏꯗꯒꯤ ꯈꯪꯒꯗꯒꯦꯅꯦ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯈꯪꯂꯕ ꯃꯇꯨꯡꯗ ꯕꯨꯠ ꯑꯗꯨꯗ ꯍꯥꯏꯔꯦ ꯍꯥꯏꯔꯒ ꯊꯥꯒꯗꯧꯔꯤꯕꯅꯤꯅꯦ ꯅꯠꯇ꯭ꯔꯕꯗꯤ ꯀꯗꯥꯏꯗꯅꯣꯅꯦ ꯃꯈꯣꯏꯅ ꯆꯪꯒꯗꯧꯔꯤꯕꯁꯤꯕꯣ ꯍꯥ ꯑꯗꯨ ꯏꯄꯨꯅ ꯀꯃꯥꯏꯅ ꯑꯩꯒꯤ ꯑꯦꯗ꯭ꯔꯦꯁꯁꯤ ꯈꯪꯂꯤꯕꯅꯣꯕ ꯍꯥ ꯑꯍꯥꯟꯋꯥꯏꯗ ꯁꯩꯇꯕꯥꯟ ꯍꯣꯏꯅ ꯑꯩꯒꯤꯗ ꯂꯥꯛꯄꯗ ꯅꯪꯒꯤ ꯋꯥꯔꯤ ꯁꯥꯔꯝꯃꯤ ꯑꯗꯨꯒ ꯅꯪꯒꯤ ꯂꯩꯐꯝ ꯑꯃꯗꯤ ꯏꯃꯥ ꯕꯕꯥꯒꯤ ꯃꯤꯡ ꯑꯃꯗꯤ ꯅꯪꯒꯤ ꯌꯨꯝꯅꯥꯛꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯑꯩꯅ ꯍꯪꯍꯧꯈꯤ ꯑꯗꯨꯅ ꯈꯪꯂꯤꯕꯅꯤꯅꯦ ꯑꯣ ꯐꯔꯦ ꯐꯔꯦ ꯏꯄꯨ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯑꯗꯣ ꯏꯄꯨ ꯑꯩꯒꯤꯗ ꯕꯨꯠ ꯊꯥꯖꯤꯜꯂꯛꯑꯅꯨꯀꯣ ꯑꯩ ꯌꯥꯝ ꯍꯩꯅꯗꯦꯕ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯅꯣꯡꯌꯥꯏꯗꯣ ꯃꯥꯒꯤ ꯕꯥꯏꯛ ꯑꯗꯨ ꯊꯧꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯖꯤꯇꯟꯖꯤꯠꯅ ꯈꯜꯂꯤ ꯑꯩꯅ ꯈꯜꯂꯨꯔꯤꯕ ꯑꯁꯤ ꯂꯥꯜꯂꯕ ꯑꯗꯨꯗꯤ ꯀꯅꯥꯅ ꯆꯐꯨ ꯑꯗꯨ ꯂꯧꯊꯣꯛꯂꯝꯂꯤꯕ ꯑꯩ ꯃꯗꯨ ꯊꯤꯗꯣꯛꯇꯕ ꯌꯥꯗ꯭ꯔꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛ ꯃꯥꯒꯤ ꯊꯕꯛ ꯑꯗꯨ ꯁꯨꯈꯤ ꯊꯕꯛ ꯁꯨꯅ ꯁꯨꯅ ꯋꯥꯈꯜ ꯑꯃ ꯂꯥꯛꯄꯗꯒꯤ ꯑꯃꯥꯏꯕ ꯁꯨꯕꯥꯁꯀꯤ ꯃꯅꯥꯛꯇ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯈꯜꯂꯛꯈꯤ ꯁꯣꯝꯗꯅ ꯅꯣꯡꯌꯥꯏꯗꯨ ꯒꯥꯔꯤ ꯑꯁꯨꯝ ꯊꯧꯔꯛꯄꯗ ꯇꯣꯝꯊꯤꯟꯉꯥꯟꯕꯤ ꯍꯣꯏꯒꯤ ꯂꯩꯀꯥꯏꯗ ꯍꯥꯏꯖꯤꯜꯂꯛꯏ ꯃꯥꯅ ꯍꯥꯏꯖꯤꯜꯂꯛꯂꯤꯕꯁꯤ ꯇꯣꯝꯊꯤꯟꯉꯥꯟꯕꯤ ꯎꯅꯒꯗꯧꯔꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯇꯣꯝꯊꯤꯟꯉꯥꯟꯕꯤꯗꯣ ꯃꯃꯥꯟꯅꯕꯤ ꯃꯌꯥꯝꯒ ꯁꯥꯏꯀꯜꯗ ꯇꯨꯏꯁꯟ ꯍꯜꯂꯛꯂꯤ ꯃꯗꯨ ꯎꯕꯗ ꯅꯣꯡꯌꯥꯏꯅ ꯇꯣꯝꯊꯤꯟꯉꯥꯟꯕꯤꯒꯤ ꯃꯇꯨꯡꯗ ꯇꯥꯟꯅꯔꯒ ꯇꯣꯝꯊꯤꯟꯉꯥꯟꯕꯤ ꯍꯥꯏꯗꯨꯅ ꯀꯧꯈꯤ ꯃꯗꯨꯗ ꯇꯣꯝꯊꯤꯟꯉꯥꯟꯕꯤꯗꯨ ꯇꯥꯔꯗꯨꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯏ ꯑꯗꯨꯒ ꯍꯦ ꯅꯪ ꯉꯥꯏꯈꯣ ꯅꯪꯅꯤ ꯑꯩꯅ ꯎꯅꯅꯤꯡꯗꯅ ꯂꯩꯔꯝꯃꯤꯁꯦ ꯋꯥꯗꯨ ꯇꯥꯕꯗ ꯅꯣꯡꯌꯥꯏꯅ ꯑꯩꯁꯨꯅꯦ ꯅꯪ ꯎꯅꯅꯤꯡꯅ ꯂꯩꯔꯝꯃꯤꯅꯦ ꯅꯪꯗꯤ ꯀꯔꯤꯒꯤ ꯅꯪꯒꯤ ꯉꯔꯥꯡ ꯅꯃꯥꯟꯅꯕ ꯑꯅꯤꯗꯨꯗꯤ ꯎꯗꯦꯅ ꯃꯈꯣꯏꯗꯤ ꯌꯥꯎꯔꯛꯇ꯭ꯔꯦ ꯑꯗꯨ ꯑꯩ ꯎꯅꯅꯤꯡꯉꯦ ꯍꯥꯏꯁꯤꯕꯨ ꯑꯩꯒꯤ ꯋꯥꯈꯜ ꯈꯜꯂꯛꯏꯔꯕ ꯆꯠꯂꯣꯗ ꯑꯣꯟꯊꯣꯛꯄ ꯍꯣꯏ ꯏꯕꯨꯡꯉꯣ ꯅꯪꯅ ꯉꯍꯥꯟ ꯄꯨꯈꯤꯕ ꯍꯦꯝꯂꯦꯞꯇꯣ ꯅꯄꯣꯠ ꯅꯠꯇꯦꯅꯦ ꯑꯩ ꯉꯔꯥꯡ ꯍꯥꯏꯒꯦ ꯇꯧꯕꯅꯦ ꯑꯗꯨ ꯀꯥꯎꯔꯦ ꯑꯗꯣ ꯌꯥꯝꯅ ꯊꯨꯅ ꯄꯨꯔꯛꯎ ꯁꯣꯝꯗ ꯑꯩꯈꯣꯏ ꯇꯥꯃꯣ ꯌꯥꯏꯅ ꯍꯦꯝꯂꯦꯞ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯅꯅꯦ ꯏꯁꯧ ꯂꯥꯡꯕꯗ ꯂꯣꯏꯔꯦ मागी नुपीना लेबीबा गिफ्ट पिरको ओइरा माले हयेंग पुरुको अदुदी नंगी नंबर दो पिरओ हेमलेप तो हयेंग पुरागेबा यारोइदा काइदि वानो नंगना कदर तौरगा आइगी नंबर खंगनबो होनैदो खंगिने हाय अपंगबी आइगे से कदर नतेने थंगुइगा सिंगमनिने आसे से पिरओ निंगाइ तौरनोबा इस आइबो ngang निंगाइ तौरनो काइना अदो हयेंग सोदना पुरुको सोमदा तामो याइना ngangbदा याद्रेबा से नंबर दोबुदि सिलेरे होइदा अदुदी आई चलेको असुमना तोमथिनगानबी अमदी नोंयाई थमोई किसी कीबा हौख्रे नुमित्तुगी नुंथिन्नी अमाइबा जितनजित्तु सुभाष के मनाक्ता लाई ngasidi सुभाष तु खरा कनबा माली फमलगा लैरमी मदुदा अमाइबा सुभाषना अमाइबा जितनजित लाकपा उबदा ओजा लेंसनबिरो हाय मामा ओजा के फिदा अमता पुथुरौ ओजा हेदा काखपिरो तांजा अदुदा सुभाष की नुपीदो थोरकलगा मामा फिदा सुंद लेंसनबिरो आई चालोन जरके अमाइबा जितनजितना लोलुनु यादा सुभाष ओजा आई सी नंग वा मत तानगे हाइदन लाक्लिबनि हे तांजा अदुदा सुभाष की नुपीना मामा कुइरो ये फमिरमो हाइरमलगा इमुंग संखी मदु सुभाषना ओजा करी वनु हेक्ता हाइबियो करी तना सिगे ओजा सुमदौबनी नंगे नसादो उनरिबा लायसे लाइमुनी मदो वैना कुइरबगी ममांगदा अइगे ओजा अमगा तौरगा सफुदा हापलगा फुमखिबनी अदुबुने हे कनानानो खंगदी लैबाक तो होटलगा सफु अदु हांगलुबा यावरम लमालेने अदुना लाइमु अदु थोखरे अदुनानी लेकाय असदा मिसी मिना यारुकलिबसी अदुबु कनाना तौरिबनो हाइबदुमदी आइसु खंगहौद्रेदना अमाइबा जितनजित की वादो ताबदा ओजागी लाइमु थातु इबदु थाबलना सोदन ओइरमगनी आहा मादी करमना ओजा सुंदोबनी अइना मागी अनाबा येंबा चटपदा माना ममित कन्न उसिलगा सफुदो फुंजिनखो सफुदो अइना हांदुकलुबनी हाइदना कन्न लाउखरे ओजा अदुदा अइना हाय कमदौबनो कनागे चफुनो हाइदना हंगबदा माना अइना लुहोंगबा चलुरगा यारुरगा हलकपदा नुपा अमना चफुदो हांदोकलगा मयोम अमा पुखी अइसु करिनो येंगे हाइदना मफम मदुवाइदा तौखाइरगा येंबदा चफु अमा लेरमी मदु ओइना हांदोकलुबदा बुट जावरमे बुटने हाइदना अदगी अमुक चीले अमु हाय सिरे अमु हाय करिनो ज्ञान गा अमता ताखिसे ओजा
ꯑꯩꯁꯨ ꯃꯥꯅ ꯍꯥꯏꯔꯤꯕꯗꯨ ꯀꯔꯤꯅꯣ ꯈꯪꯗꯦ ꯆꯣꯏꯔꯣꯟ ꯂꯣꯜꯂꯤꯕꯣꯏ ꯅꯤꯡꯗꯅ ꯊꯧꯁꯥꯔꯨꯗ꯭ꯔꯦ ꯑꯣꯖꯥ ꯐꯔꯦ ꯍꯧꯖꯤꯛꯇꯤ ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ ꯋꯥꯐꯝꯁꯤ ꯃꯅꯥ ꯃꯅꯤꯟ ꯅꯥꯏꯕ ꯌꯥꯕ ꯋꯥ ꯅꯠꯇꯦꯀꯣ ꯁꯨꯝꯗꯧꯔꯣ ꯅꯪꯕꯨ ꯅꯁꯥꯗꯨ ꯈꯔ ꯀꯜꯂꯕꯗꯤ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯁꯤ ꯍꯥꯏꯐꯦꯠꯇ ꯂꯥꯛꯎꯗꯅ ꯂꯥꯏꯗ ꯂꯣꯏꯁꯤꯟꯃꯤꯟꯅꯁꯤ ꯍꯥꯏꯕꯕꯨ ꯑꯩ ꯏꯊꯟꯇ ꯇꯧꯕꯗꯨ ꯀꯌꯥ ꯈꯨꯗꯣꯡ ꯆꯥꯔꯣꯏꯅꯦꯍꯩ ꯑꯣꯖꯥ ꯑꯩ ꯂꯥꯛꯄ꯭ꯔꯥ ꯌꯥꯕ꯭ꯔꯥ ꯌꯦꯡꯖꯒꯦ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯁꯨꯕꯥꯁꯀꯤ ꯅꯨꯄꯤꯅ ꯆꯥ ꯄꯨꯊꯣꯔꯛꯄꯗꯒꯤ ꯃꯈꯣꯏ ꯆꯥ ꯊꯛꯃꯤꯟꯅꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯃꯥꯏꯕ ꯖꯤꯇꯟꯖꯤꯠꯇꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯍꯜꯂꯛꯄꯗ ꯂꯝꯕꯤꯗ ꯃꯤꯔꯥꯡ ꯃꯍꯨꯝ ꯁꯥꯕ ꯑꯃ ꯎꯕꯗ ꯃꯍꯥꯛꯅ ꯋꯥꯈꯜ ꯑꯃ ꯂꯥꯛꯄꯗꯒꯤ ꯃꯤꯔꯥꯡ ꯑꯗꯣ ꯃꯍꯥꯛꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯐꯥꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯍꯥꯛ ꯌꯨꯝꯗ ꯍꯜꯂꯛꯂꯒ ꯍꯣꯔꯦꯟ ꯂꯥꯏ ꯈꯣꯏꯔꯝꯕꯗ ꯆꯪꯒꯗꯕ ꯄꯣꯠꯂꯝ ꯂꯥꯡꯈ꯭ꯔꯤ ꯉꯍꯥꯟ ꯅꯣꯡꯌꯥꯏꯅ ꯆꯐꯨ ꯑꯗꯨ ꯈꯣꯠꯇꯣꯛꯄ ꯅꯨꯃꯤꯠ ꯑꯗꯨꯗ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯤꯑꯣꯏ ꯊꯥꯕꯜꯁꯨ ꯂꯨꯍꯣꯡꯕ ꯑꯃ ꯆꯠꯂꯨꯕꯗꯒꯤ ꯍꯜꯂꯛꯄꯗ ꯅꯣꯡꯌꯥꯏꯅ ꯇꯧꯔꯤꯕꯗꯨ ꯎꯈꯤ ꯅꯨꯃꯤꯠꯇꯣ ꯊꯥꯕꯜ ꯌꯨ ꯌꯥꯝꯅ ꯉꯥꯎꯈꯤ ꯑꯗꯨꯅ ꯅꯣꯡꯌꯥꯏꯅ ꯆꯐꯨ ꯑꯗꯨ ꯂꯧꯈꯠꯂꯛꯂꯒ ꯂꯩꯋꯥ ꯁꯣꯜꯂꯒ ꯆꯐꯨ ꯃꯈꯨꯝ ꯍꯥꯡꯕ ꯑꯗꯨꯗ ꯃꯥꯒꯤ ꯐꯣꯟ ꯑꯗꯣ ꯐ꯭ꯂꯥꯁ ꯀꯥꯞꯈꯤ ꯃꯗꯨꯗ ꯑꯔꯥꯞꯄꯗ ꯌꯦꯡꯂꯤꯕ ꯊꯥꯕꯜꯅ ꯎꯔꯤꯕꯅ ꯆꯐꯨ ꯑꯗꯨꯗꯒꯤ ꯍꯤꯔꯥꯃꯅꯤ ꯃꯨꯛꯇꯥ ꯑꯃ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯨꯈ꯭ꯔꯦ ꯍꯥꯏꯅ ꯈꯟꯈꯤ ꯃꯁꯤꯗꯒꯤ ꯅꯣꯡꯌꯥꯏꯅ ꯐ꯭ꯂꯥꯛꯁ ꯑꯗꯨ ꯀꯥꯞꯂꯒ ꯆꯦꯟꯈꯤꯕ ꯑꯗꯨꯗ ꯃꯅꯤ ꯃꯨꯛꯇꯥ ꯍꯨꯔꯥꯜꯂꯒ ꯆꯦꯟꯈ꯭ꯔꯦ ꯑꯗꯨꯅꯅꯤ ꯃꯍꯥꯛꯅ ꯑꯔꯪꯕ ꯄꯣꯠꯁꯛ ꯑꯃ ꯄꯥꯏꯔꯒ ꯆꯦꯟꯈ꯭ꯔꯤꯕꯁꯦ ꯍꯥꯏꯗꯨꯅ ꯈꯟꯈꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯁꯨ ꯐꯨꯔꯥ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯂꯥꯛꯂꯒ ꯐꯨꯔꯥ ꯑꯗꯨꯒꯤ ꯌꯦꯠ ꯊꯪꯕ ꯅꯥꯀꯟꯗꯨ ꯁꯝꯕꯜ ꯆꯩ ꯑꯃ ꯐꯨꯛꯂꯒ ꯇꯧꯈꯥꯏꯈꯤ ꯃꯗꯨꯗ ꯆꯐꯨ ꯑꯃ ꯂꯩꯔꯝꯈꯤ ꯃꯗꯨꯗ ꯃꯍꯥꯛꯅ ꯆꯐꯨ ꯑꯗꯨ ꯍꯥꯡꯗꯣꯛꯂꯨꯕ ꯃꯇꯝꯗ ꯑꯃꯨꯕ ꯃꯩꯈꯨ ꯆꯕꯨꯜ ꯑꯃ ꯄꯥꯏꯊꯣꯔꯛꯂꯒ ꯃꯊꯕꯥꯛꯇ ꯊꯣꯝꯕꯗꯒꯤ ꯃꯍꯥꯛ ꯁꯤꯗꯤ ꯕꯨꯠꯅꯤꯅꯦ ꯍꯥꯏꯗꯨꯅ ꯌꯨꯝ ꯇꯝꯅ ꯆꯦꯟꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯌꯨꯝ ꯌꯧꯔꯒ ꯃꯍꯥꯛ ꯆꯣꯏꯔꯣꯟ ꯄꯥꯔꯣꯟ ꯂꯣꯟꯕ ꯑꯉꯥꯎ ꯑꯐꯩꯗꯧꯅ ꯇꯧꯔꯝꯂꯒ ꯃꯍꯥꯛ ꯁꯤꯈꯤꯕꯅꯤ ꯑꯁꯨꯝꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯆꯐꯨꯗꯨꯒꯤ ꯂꯥꯏ ꯐꯠꯇꯕ ꯂꯥꯏꯃꯨꯛ ꯑꯗꯣ ꯂꯣꯏꯁꯤꯟꯅꯅꯕ ꯑꯃꯥꯏꯕ ꯖꯤꯇꯟꯖꯤꯠꯅ ꯁꯦꯝ ꯁꯥꯈꯤ ꯑꯁꯨꯝꯅ ꯃꯇꯝ ꯑꯗꯨ ꯍꯧꯈꯤꯕꯅ ꯅꯨꯃꯤꯠ ꯇꯥꯈ꯭ꯔꯦ ꯅꯨꯃꯤꯠꯇꯨꯒꯤ ꯑꯍꯤꯡꯗ ꯑꯃꯥꯏꯕ ꯖꯤꯇꯟꯖꯤꯠꯅ ꯂꯩꯊꯧ ꯄꯥꯡꯊꯣꯛꯅꯅꯕ ꯇꯧꯔꯤꯉꯩꯗ ꯑꯃꯥꯏꯕ ꯁꯨꯕꯥꯁꯇꯣ ꯂꯥꯛꯈꯤ ꯃꯍꯥꯛ ꯂꯥꯛꯄꯗ ꯑꯃꯥꯏꯕ ꯖꯤꯇꯟꯖꯤꯠꯇꯣ ꯄꯨꯛꯅꯤꯡꯗꯨ ꯈꯔ ꯆꯥꯎꯊꯣꯛꯆꯩ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯂꯥꯏꯃꯨꯛ ꯑꯗꯨꯕꯨ ꯂꯩꯇꯥꯏꯅꯔꯛꯏ ꯃꯗꯨꯗ ꯃꯐꯝ ꯑꯗꯣ ꯅꯨꯡꯁꯤꯠ ꯀꯟꯅ ꯀꯟꯅ ꯁꯤꯠꯄ ꯑꯉꯥꯡ ꯀꯞꯄ ꯍꯨꯏ ꯈꯣꯡꯕ ꯑꯀꯤ ꯑꯀꯤꯕ ꯀꯌꯥ ꯇꯧꯔꯛꯂꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯃꯥꯡꯗ ꯃꯃꯤꯠ ꯉꯥꯡꯁꯪ ꯉꯥꯡꯕ ꯃꯁꯥ ꯄꯨꯝꯕ ꯃꯨꯁꯤꯟ ꯃꯨꯕ ꯑꯃꯨꯕ ꯃꯩꯈꯨꯅ ꯋꯪ ꯋꯪ ꯀꯥꯕ ꯂꯥꯏꯃꯨ ꯑꯗꯨ ꯂꯥꯛꯂꯤ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯖꯤꯇꯟꯖꯤꯠꯅ ꯂꯥꯏꯃꯨ ꯑꯗꯨꯕꯨ ꯍꯧꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯏꯊꯧ ꯄꯥꯡꯊꯣꯛꯂꯒ ꯆꯐꯨ ꯑꯗꯨꯗ ꯍꯥꯞꯆꯤꯟꯈꯤ ꯑꯁꯨꯝꯅ ꯂꯥꯏꯃꯨ ꯑꯗꯣ ꯂꯩꯇꯥꯏꯅꯕ ꯂꯣꯏꯔꯒ ꯑꯃꯥꯏꯕ ꯖꯤꯇꯟꯖꯤꯠꯅ ꯃꯥꯅ ꯉꯔꯥꯡ ꯀꯧꯈꯤꯕ ꯊꯋꯥꯏ ꯑꯗꯣ ꯂꯥꯛꯂꯤ ꯃꯗꯨꯗ ꯑꯃꯥꯏꯕ ꯖꯤꯇꯟꯖꯤꯠꯅ ꯅꯪꯒꯤ ꯁꯤꯟꯊꯥ ꯂꯣꯏꯔꯦ ꯑꯗꯨꯅ ꯅꯪꯕꯨꯁꯨ ꯑꯩꯅ ꯂꯣꯏꯁꯤꯟꯕ ꯄꯥꯝꯃꯤ ꯍꯥꯏꯌꯨ ꯅꯪꯒꯤ ꯀꯔꯤ ꯆꯥꯛꯊꯥꯛ ꯄꯤꯌꯨ ꯍꯥꯏꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯑꯁꯨꯝꯅ ꯍꯪꯕꯗ ꯊꯋꯥꯏ ꯑꯗꯨꯅ ꯑꯩ ꯃꯤ ꯑꯃ ꯆꯥꯒꯦ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗ ꯑꯃꯥꯏꯕ ꯖꯤꯇꯟꯖꯤꯠꯅ ꯃꯗꯨ ꯅꯠꯇꯕ ꯑꯃ ꯍꯥꯏꯌꯨ ꯍꯥꯏꯅ ꯊꯋꯥꯏ ꯑꯗꯨꯗ ꯍꯥꯏꯈꯤ ꯑꯗꯨꯕꯨ ꯊꯋꯥꯏ ꯑꯗꯨꯗꯤ ꯃꯤ ꯆꯥꯒꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯂꯩꯔꯤ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯖꯤꯇꯟꯖꯤꯠꯅ ꯐꯔꯦ ꯐꯔꯦ ꯅꯪꯅ ꯄꯥꯝꯕ ꯃꯤ ꯑꯁꯦ ꯆꯥꯖꯔꯣ ꯍꯥꯏꯗꯨꯅ ꯃꯥꯅ ꯉꯁꯥꯏ ꯐꯥꯈꯤꯕ ꯃꯤꯔꯥꯡ ꯑꯗꯣ ꯄꯤꯈꯤ ꯃꯗꯨꯗ ꯊꯋꯥꯏ ꯑꯗꯨꯅ ꯁꯤꯗꯤ ꯃꯤ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯁꯥꯎꯔꯛꯈꯤ ꯑꯗꯨꯕꯨ ꯑꯃꯥꯏꯕ ꯖꯤꯇꯟꯖꯤꯠ ꯑꯃꯗꯤ ꯑꯃꯥꯏꯕ ꯁꯨꯕꯥꯁꯅ ꯑꯁꯦ ꯃꯤꯅꯤ ꯍꯥꯏꯗꯨꯅ ꯅꯝꯗꯨꯅ ꯃꯤꯔꯥꯡ ꯑꯗꯣ ꯆꯥꯛꯊꯥꯛ ꯍꯨꯟꯈꯤ ꯃꯁꯤꯗꯒꯤ ꯊꯋꯥꯏ ꯑꯗꯣ ꯌꯥꯝꯅ ꯁꯥꯎꯔꯝꯂꯒ ꯆꯠꯈ꯭ꯔꯦ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯂꯥꯏ ꯈꯣꯏꯔꯝꯕꯁꯨ ꯂꯣꯏꯔꯦ ꯃꯐꯝ ꯑꯗꯨꯁꯨ ꯇꯧꯔꯝꯕ ꯄꯨꯝꯅꯃꯛ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯑꯍꯤꯡꯒꯤ ꯑꯆꯤꯛꯄ ꯃꯁꯛ ꯈꯪꯂꯛꯈꯤ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯁꯨꯕꯥꯁ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯑꯃꯥꯏꯕ ꯖꯤꯇꯟꯖꯤꯠꯁꯨ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯈ꯭ꯔꯦ ꯑꯁꯨꯝꯅ ꯅꯣꯡꯌꯥꯏꯁꯨ ꯇꯨꯝꯊꯤꯡꯉꯥꯟꯕꯤꯒ ꯐꯣꯟꯗ ꯄꯥꯎ ꯐꯥꯎꯅꯗꯨꯅ ꯇꯞꯅ ꯇꯞꯅ ꯅꯨꯡꯁꯤꯅꯈꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯤ ꯋꯥꯔꯤ ꯑꯁꯤꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ